pigani Anauba thamoy hapigani Anauba thaway pibigani Kanagumami na kaurang labadi Makoy na ingon na luto na Ahing maishing Ngasi ase amuka hapta taret subani lesson number 7 para asiga mamingna Indestructible hope. Indestructible hope. Mang takhan bang ngamlaroi daba asa haibagi maramda aikoi ge Sabbath school da aikoi bu bibi duna laye tabiriba mayambu Prabhu Jisu Christ gi mingda na khoi bu amuka taramna okchari ngasi ge Sabbath school tamba asina aikoi ge thawai ge lambi ase amuka hen na khumang chausin bo oishino indestructible hope manghan bangam laroi da asa ase aikoi da kramaina leishira haibada aikoi yengminasi hoi miyoi bagi hauna sa aikoi ge akoi bada harau bana thallaba aikoi ge punsi da mai pak bana thallaba ana ayek leidraba sen thum watraba aikoi adumak harawe tungi asa chauna adumak lei amasung ishor ase phaiko haina thagat isei sakpangami adubu ai khoi gi punsida awa anang na thallaba ana ayek na thallaba matamda ai khoi gi mai thongda nokpangamde tungi asa machet ama phawa leite amamba na thalli amasung ishor ase phai hainingai yamna luna tho he sini nausing masi se miyoi bagi hauna sani adubu ishor na haibadi matam pombada asa layo haibani madu ngamba tabani aikoi ishor gi tung inba ama oina aikoi na ishor ase karamba mira haiba loina mak khangba ngamdrasu amasung ishor ase aikoi na khallu da bathabak kayamarum tawbugum khallasu maduna ishor ase asengba mak aikoi gi mayok ta leibani aikoi gi phattana ba sinbi bani haiba yaroi masidi supnatagi aikoi na ishor gi apumba saktam haibadi ishor ase kanara haiba loina mak khangdabagi aikoi na ishor bu hek lan khanbani ichininaw sing aikoi gi punsida ingtha tap thaba leinaba amasung asa leinaba ishor ase aikoi na magi maramda loina khangba ngamba ama oigedabani haina ishor bu miyoiba aikoi gi chap manaba thakta thamnanaba kanna hotnai handaki hapta sida masigi para sida ishor gi lamchat ase karino ishor ase asengba makaramba ishora haiba khangbaduna aikoi gi punsida awa anang kaya gi marakta aikoi gi asa ase karamna leihan sira haiba gi maramda nainagani parasi gi memory text oina aikoi da pb ribase Romans chapter 5 ki verse 5 da sumaina hai Romans 5 verse 5 now hope does not disappoint because the love of God has been poured out in our hearts by the Holy Spirit who was given to us. Apostle Paul na hai asumaina asa asina aikoi bu ningba kai hande maramdi masise ishor gi nungsiba aduna aikoi gi thamoi nungda ishor gi thawai asengba gi mapan na asa ase hapchin grabani aduna masigi asa se na kaidong ngai da so aikoi bu ningba kai haloi haina ngasi gi memory text na hai karigumba aikoi gi punsida kudong thiba thengnaba matamda ai khakta ngaire wariba ai khakta ngaire da awa nang thengnariba haina khalle adubo aikoina Romans 8 ki 22 da yengba matamda di ishor gi khutsem khudingmak na he duna awa ba khangduna leiri hai Habakkuk chapter 1 gi verse 1 da gi 4 pawda Habakkuk na kari mayok nakhi aikoina loina khangkre Habakkuk na pambase ishor na phattaba mi singbu achumba bichar tawduna makoi gi phangpham thokpa dandi ado pibi bado pamki adubu ishor na karigi phattaba singbu dandi pidabra haina so Habakkuk na ishor da wahang kaya hangki wahang dugi paukhum ishor na Habakkuk ki aningbagi wangmada pigi Habakkuk chapter 1 verse 5 to 11 pawbaduda yengba matamda ishor na Habakkuk ki wahang dugi paukhum oina hauzik thengna riba awaba asedige hen awaba Israel masasing na thengna khigani ko haina haibi ki ichini now sing Israel masasing matam aduda Assyria da captive oina laiki
अदुबु ईश्वरना हाय मदुदिगी हेनबा लाखिगनी मदुदी बेबीलोनियन सिंगना मखोयबु अमुक लानफा ओइना पुगनी हायना हायबिगी Habakkuk chapter 1 gi verse 12 to 17 phawbuda amuk Habakkuk na ishorda complain tawki karigi nangi mi singbu phattaba singi khutta tahalibno haina Habakkuk na ishorda hangki Habakkuk chapter 2 verse 2 and 3 da ishorna Babylon singbu dandi pigadaba aduda Israel masa singi asha pigi Madudi Ishorna mahaki wasak soidana ngakani Babylon singbo Ishor magi matamda soidana dandi pibigini aduna ngayo wet ngayo haiki masimakna Israel masa singi asa haibado amuk oikibani ichini nausing Habakkuk chapter 2 gi verse 3 da Ishorna matam adugi Babylon bu manghan gani hairaga aseng ba manghan ki bagumna taibangi aroiba matam da su Babylon the great asibu soidana manghan gani haina Revelation 18 gi verse 2 da ani shuba sarga aduna law ki bado koina khangi Habakkuk ki matam da phattaba na koisinduna laiki aduga amuk Ishorna hena phattaba awaba lakhi gani haibiki adugum na ngasi su ai khoibu phattaba na koisinduna lai sini nausing aduga Bible na asi amasu haibi duna lai madudi masjidigi hena phattaba awaba laiki gani thengna rakhi gani ko haina Bible na khoibu tambiri Habakkuk pu Ishorna thodok khudingmak ki asengba saktam adu uhanki Maduna Habakkuk na chapter 3 da Ishor bu thagat pagi prathna na isai oina saktok sontok sa bangamki maramdi Ishor na tungda tawrakadaba khudingmak ado Ishor na Habakkuk puloi na uhan biki nang aisu ngasi awa nang kaya sida Habakkuk kumna complain mayam lairamba yae Phattaba singbu kudak ta Ishor na dandi pibdo pamlambe yai adubu Habakkuk na Ishor ge asengba plan ado urba matamda complain ge mahuta thagat khibugumna aikhoi na sungasi Ishor ge asengba plan mana tungda aikhoi bu lanthok pigadaba adu uradi soidana Habakkuk kumna aikhoi su awa anang mayam sige marakta Ishor bu thagat pangamgani habse ngasi ge Sunday ge parada aikhoi bu sawas kol na munna takpiri to see the big picture aikoina uri basidi khajik tane awaba hek nanglaga aikoina complain hek tawri base awaba sigi wangmada kari leibra habda aikoina uridi Habakkuk na Ishorbo akonbada thagar pagumna aikoisu thagar pangamgani Who is our father Aikoi ipa haibase kanara Monday gi portion aduda Oswald Chambers na hai sumai hai nangna Ishor nangna kari tawrakadage haina hangladi mahakna kaidau nung dasu madugi paukhum piroi maramdi Ishor di mahakna tawgadabado takpi de adubu Ishor di mahak se kanano haibado takpi haina Chamber Oswald na haibi Job ki punsi awabana thanke ekhoina khange magi leiba khuding mangki supnatage mahak masaga mahaki nupi khaklem hauki mahaki nupi makna Ishorbo serap tawrga sija kro haina pau haike ekhoina Job chapter 2 gi verse 9 adudi yemkanda madugi mathangda Job ki marup singna thokliba thodok ase karamna thokliba no haibado khangna na ba discuss tawba haurakki matamda de Ishor tumin leiki makoi gi discussion aduda paukhum pi ki de Madugi hang matungda Job 38 to the Ishor na hai gyan yaudba kari shu khangdaba mahakna aigi plan singbu manghanana ba hotna ribase kari gi no haina Ishor na akkan ba wang hangkiye madugi mathangda Ishor na atat akham laitana wahang humphurom hangki haibada ekoina Job 38 amasung 39 du da paba kanda uwe Ishor gi akon bo wahangi paukhum oina Job na Job chapter 4 gi verse 4 amasung 5 ta khumki matik chada bane ai karam na aina nangi paukhum pi bangamgani haina Job na Ishor da khumki Ishin inaw sing ai khoi da thokliba thodok kharasigi Ishor da wahang tattana hanglabadi soidana Ishor na Job da hangki bagumna ai khoi da su Ishor na wahang kaya hanglakba matamda nang ai gi su Job kumna paukhum leitaba adumang oirakhigani ishin inaw sing Ishor na why haiba karigi haiba wahang singi paukhum amata pikide adubu Ishor na mahaki changdam na ningai leitaba mahaki pangal losing mahaki khutsem sing da utliba adu uhan biki madugi tungda Job na wahang singi paukhum Ishor dagi amuk pam khidre Job gumna aikoi da so asa laihanse hairade aikoi na khanglibasidi khajik tani ko haibado aikoi na khangba tare
Mioiba aikoigidi thodok hiram khudingmak tubu loina khangbana aikoibo harauba nungaiba pigini haina khalli maduna aikoibu pukning kai hanbani asengbadi discourage tawhanbani maramdi mioiba ama oina aikoina thodok hiram khudingmak asibu loina mak khangba ngamde aikoina khangba ngamlaroidaba adubu khangnanaba hotnaba aduna aikoibu ningba kai hanbani aduna aikoigi ishor ase kanara aikoigi ipa ase kanara haibu aikoina khanba ngambagi wangbada aikoigi phaningai sinbiriba aduguma mioi adu aikoigi ipa ishorne haibse aikoina uba phangi Tuesday ki portion da our father's present aikoigi ipana aikoiga laiminari haibigi matangda tambiraga lay Isaiah chapter 41 gi verse 13 da for I am the Lord your God who takes hold of your right hand and says to you do not fear I will help you maramdi ai ase nahaki ishor ne nahaki mapu ne nahaki khut yet thangba khut ado pairaga aina nangbo hairi kiganu aina nangbo mateng pangbigani haina ishorna haibiye haina Isaiah chapter 41 gi verse 13 our father's presence ishorna aikoibu loina duna lai chini naw singa sisu mahangna haire aikoibu do not fear I will help you kiganu aina nangbo mateng pangbigani ngasi aikoina awa nang phanglibasida aikoi ki pham thokte maramdi ishwar aikoiga laiminari aikoigi punsida awa anang thengnaraba matamda ishor se aikoidigi yamna lapna laikibugumna khalle adubu asengbadi ishor se lengdana lai kadaida su chathokte lengdana adumak lai adumnadi oiraga mapham lengdana laiba ishorbo aikoina uba haitaba adugumna ishorbo aikoina marak marakta complain tawi karigi uba ngamde ishorbo aikoina maramde aikoigi problems aduna ishorbo aikoidigi lapthok hanbiki maramde aikoigi problems aduda khak aikoina concentrate tawbagi aikoina ishorbo uba ngamde jiu singi damaktasu ishor ase yamna lapna laikibugum thoki makoina miram lenda minai oina paluba matamda adubu Isaiah gi khuthangda makoibo amuk handok pigani haibagi thazaba asa ado ishorna pibiki hoi jiu singbu minai dige handok pibase matam kuibagi matungda oiki adumapu ishor lengdana lai makoibu kauthok pide haibase ishor da jiu singbu khanghan base pamki Isaiah chapter 41 verse 8 through 14 da khaurang na ngaibagi asa kari leibage haibadusu aikoina uba phange ishor ase mana nungsiba mi singi makhut sokpa yana yamna nakna lay haibdo masinta sengna takpiraga lay our father's present aikoiga nakna lay aikoibu makhut ting thoraga aikoigi khut asibu lamba phangba yana yamna nakna lay ribani ishor ase hoi aikoigi achinba khudong thiba matamda ishor bu kauthoe ishor leitabagumna khalli adubu ishor ase Emmanuel ne aikoiga leiminaba ishor ne aikoibu thadokte aikoidagi lapna laiki de haibado aikoina amuk uba phangba kanda maduna aikoingonda asa amuka piba oyansi ishorna aikoida leiradi mahangna aikoibu hongso hongdok hanbigani haibagi haiba seng asige para aside aikoina tamjase so our father's presence aikoina mahakpu uba ngamlamda biyai karigi aikoige problems aduda aikoina kanna concentrate tawbagi ishorbu yengdabagine adubu ishordi lengdana laye lapna laite mana tadaba nate manakna laye aikoibu soidana lanthokpigani haibse aikoigi thazaba amasu maduna aikoigi asa oyansi Wednesday gi parada aikoini yengmakanda our father's plans for us aikoigi ipana aikoigi damak kari sinbiri bra haibdusu yengsi mi khudingna asa ase kadaida leibagi haina thi asa leiba pamnei kanagumba kharadi asa ase makoigi marup mapang singda lei kanagumagina paisada lanthumda aduga kanagumagina tangdu leitana yamna settle tawna panba imungda asa ase lei haina khalli adubu Christian ama oina aikoigi asa amasung thauna ase kadaida leiye haina aikoi thi sira isini nausing Jeremiah minai phadok ta aduna leikiba asa leitraba singi maramda iye Psalmist sing high by the rivers of Babylon we sat and wept when we remember Zion. Psalm number 137 verse 1. Israel masa sing na Babylon da minai padok oina chatkraba kanda Babylon gi turen mapanda aikoina phamlaga aikoi kappe aikoina Zion adu ningsing bakanda haina haiki
hoi mokoi pukning kairasu mokoi gi asa di mangdana laiki maram aduna Jeremiah 29 verse 1 through 10 da takpi khibani Jeremiah chapter 29 verse 1 through 10 aduda asa lainabagi maram ahum aikoina uba phangi ahanbada aikoina asa laigadabase ishor na hai makhoi gi asa manghanganu nakhoi asa manghan haina ishor na ngasi akhoi bu haidana rai maramdi thok liba thodok khudingmak maram leitana thokpa nate maramdi ishor akhoi na Jeremiah 29 verse 4 duda ishor na asumna haibado akhoi na oi I carried Judah into exile from Jerusalem to Babylon Jeremiah 29 verse 4 da aina Judah sing asibu Jerusalem dagi Babylon tana minai oina chalhaninga aigi ayabi yawbune haibane duna thok liba thodok akhoi gi punsi thok liba thodok pumnamak se ishor gi ayabagi makhadani habse akhoi khangdaga maduna ishor na yabirabadi soidana mana amuka lan thokpibagi lambi su pigani habiga asada akhoi leiba tare masigi arthadi thodok khudingmak ishor gi ayabagi makhadani aduna akhoi gi asa mangloi se habse aina haizening bani ani shubada aikoina asa mangloi dabagi maram ani shubada aikoigi asa mangpham thokte maram di ishor na aikoigi thodok khuding makta yauduna lai amusung aikoibu khak thadok pide God's presence is with us aikoigi awanang gi marakta ishor yauraga lai Daniel amusung magi Daniel gi marup ahumbu mai gi manung da langsing ba kanda manung adu makta de ishor laiki Daniel lions den nongsa gi makonda thada ba kanda ishor mafam aduda laiki adugumna aikoigi problems marak aduda ishor asi lai habse khanlaga aikoigi asa mangloise ahum suba maram aikoigi asa mangloida ba adudi karira hairaga ishor na hiram khuding mak sigi aroiba pubirakni habdi jiu singbu minai phadok tagani aduga minai phadok tagi amo handok pigani habgi wari adu aikoina Jeremiah chapter 29 verse 10 aduda oi that is what the Lord says ishorna dumaina haiki when 70 years are completed for Babylon gi damakta chahi 70 ase sugra bakanda I will come to you and fulfill my good promise to bring you back to this place Jeremiah 29 gi 10 aduda chahi 70 shurba kanda Babylon gi matam loi khigani madu matam da Judah Israel masasing nakhoi bo aina nakhoi gi leibak da amuka hanna aina pubirakani ko haina ishor na haibi ki maduna ishor ase aikoi ga tattana leiminaba ishor na aikoi bo kaidong mai jusu thadok pide aduga thodok thokliba pumnamak se ishor ge plan laye madugi plan adudi karira aikoi bo awa anang kaya adudi aikoi bo cham thoraga anno bo oyalaga aikoi ge phangpham thokpa mafam aduda ishor na aikoi bo muka pubirakni that is our God's plan to give us salvation aran kumam piningai Thursday gi portion aduda aikoini yengba matamda our father's discipline aikoi gi ipa ishorna aikoi bo warak pi ba haibagi maramda aikoi yengsi Hebrews chapter 12 verse 5 through 13 sida masida aikoi gi kari message leibra haibado aikoi yengminase Paul na changyengba trials ase aikoi bo warak pi bane discipline tawbi bane haina hai Discipline warak pi ba haibase Paul na Hebrews chapter 11 da hai khibagumna ishor na aikoi bo school of faith thazabagi school aduda training thazin bani Hebrews 11 da Paul na takpi base aikoi bo warak pi ba ase khwaidigi achau warak pi ba asigi khwaidigi achauba pangal oigadabadi karira hairga perseverance kuina khangbi ba sine haiba mayak sengna Paul na utpi khimaduda Hairiba perseverance kuina khangba ngambagi thona pangal ase amuk kadaidagi phangadagi hairadi aikhoigi mitpham ase Jishu dagi hongdaba tare haina Hebrews chapter 12 ki verse 2 aduda aikhoina uba phangle fixing our eyes upon Jesus will produce perseverance in life aikhoigi mit Jishu da tattana yengdaga leiba aduna aikhoigi punsida kuina khangba ngamba haibagi pangal adu aikhoina phangjagadabani karigi aikhoina Jishu bu yengadra hairadi Jishu Christana khangkiba awabase nang aina hauzik khangleba awaba sidigi saruk chama henki adubu mak adugumba awa nang kaya adudigi lan ngamki
aduna nang aina wari basidi Jisu na waki baga changdam naradi karishu natina haina khanmangam nanabagi damakta aikoigi awanangi marakta aikoina Jisu Krista bu yeng batai aikoina aikoigi awanangi marakta Jisu Krista bu yeng labadi soidanama kuina khangbiba Jisu Krista na khangki bagumna aisu khangbangam gani na haibagi pangal thauna adu ishorna aikoibu pibi gedabani aduna ishorna aikoibu warep piba discipline tawbiba haibse krira kri leina na bra aikoingonda khangba kanba adu leina na bani maramdi khangba kanba yaudra crucibles lives crucible punsida awa anang kaya sa aikoina mayok na bangam loy Hebrews chapter 12 verse 5 tagi 13 phabudu yenglaga aikoigi discipline tawbiba aikoibu warep pibagi maram se karino hairadi ishorna aikoibu nungsibagini haibse aikoina uwe Hebrews chapter 12 ki verse 6 ta whom he loved he also chastened hain ishorna nungsiba mising adubo ishorna warak pi hai aikoigi imungda jo aikoina ima ipa singna magi angang singbu warak pase makoibu nungsidraga tukacharaga warak panate haibse ima ipa singna aikoibu tambi ima ipana aikoibu nungsibagi damakta aikoibu warak pibane adugumna ishorna so aikoibu nungsibagi damakta awarak pibane awanang se aikoigi punsida pibase aikoibu nungsibagi ne aikoibu manghanningai nate adubo aikoibu amuka asengba sana ontokhanningai ne haibase apostle Paul na Hebrew chapter 12 ki verse 5 through 13 aduda aikoibu utpiduna lay aikoibu warak piba aduna aikoina kari paukhum pigadra hairadi perseverance khangba kanba kuina khangbiba haibasina aikoigi paukhum oipham thokpane hoi aikoibu warak piba aduda aikoigi response aikoigi paukhum ase we must produce perseverance through our crucibles aikoigi awanangi marak aduda aikoina puthorakadaba mahai fruit natraga response adudi karira perseverance kuina khangbiba kuina khangbi basini aikoi bu warak pibagi panthung pham goal adudi karino hairade aikoi bu dharma chenba righteous oihanba amasung sarga pibi ba adune hauji hai ki bugum aikoi bu warak pibagi maram ase aikoi bu ishorna nungsibagi warak pane aduga amuga aikoi bu warak pibase aikoi gi punsida kuina khangbi bangambagi sakti adu pina na bane amasung iroi roi bada aikoi bu warak piribase aikoi gi phangpham thokpa goal aikoigi dharma chenba sarga leba ado phangnana bane habise ngasi gi Thursday parada uwe hojik ti conclusion oina ngasi ge para asida aikoini yengadabase ngasi ge parada gi aikoina tamjagadaba maru oiba ahum khak aina ahum khak lai madu aina share tawjage ahan bada ishorna aikoigi khanba ngambagi ngamkhai ase hena chawthok hanbi habidi aikoibu big picture ato ishorna u hanbi madu karigino hairaga aikoibu kanbibagi thorang manungda aikoibu changhanba ngamnana bani Daniel Habakuk amadi job ki punsida madu ishorna pibi aikoina thokliba thodok sing ase aikoina uribadi khajik tane adugi wangmada afaba lei ko haibado aikoibu uhanna bagi damakta ishorna aikoibu asigumba awa anang kayagi marakta asa lai hanna ba aikoibu kanna hotne so God wants us to see the big picture hauji ki thokliba problem asida khak yenglaga aikoi gi punsi manghandraga masigi wangmada kari leibra habdo aikoi na ishor da haijaraga ishor na uhanbi ba matamda aikoi na madugi asa do indestructible hope mangba ngamloroi da ba asa ado aikoi ngonda leigidabani ani shubada ishor ase Laisema mapune creator God amasung aikoi bu pap tagi amu handok piba mapune aikoi bu nungsibiba amasung aikoi ga tattana laiminaba ishor ne Emmanuel ne haibda aikoi na ningsinglabadi soidana ma aikoi asa adu laigani karigumba aikoi na awa nang taba matamda thogliba pumna magse ishor gi khutsem ngaktane ko adu oirabadi ishor gi khutsem da thoglabadi maha ke ayabi yaudana di thokpa natena maha yauraga leina aikoi ki pham thoktena aduna ishorna aikoi bu kaidong ai jusu thadok pi dena ai bge wakhal ado aikoi ngonda leirabadi ngasai gi indestructible hope manghan bangam loroi da ba asa ado aikoi ngonda leigani ahum subada ishorna aikoi da maha ke plan karino haibdo uhanbi amasung madugi plan duna aikoi bu kari oihangani haibasu amuka utpi
haibdi hauze haikre ishor ge plan adudi ai koibu sarga gi mi oi hanna ba dharma chenba ama oi hanna ba aduga ai koi ge thawai gi lambi da aphaba adu uhanna oi hanna ba ishor na ai koibu awa anang kaya ki marakta thajin bi aduna ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄ꯭ꯂꯥꯟ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤꯒꯤ ꯋꯥꯡꯃꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯂꯩꯌꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯑꯁꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯁꯥ ꯑꯗꯨ ꯃꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯑꯁꯥ ꯑꯗꯨꯃ ꯑꯣꯏꯒꯅꯤ ꯑꯁꯥ ꯂꯩꯕ ꯄꯨꯟꯁꯤ oise hairadi aikoina who is God ishor ase kanara haiba khangba tai to be able to see the big picture of God ishor ase karamba mira haibado aikoina aikoi ge problems gi wangmada aikoina hek warga ishor leite da ishor na aibo hek nungsi de da haibagi mahuta ishor ge apamba se kri leibra haibado hana thidokpa khangdokpa ishor ase kanara haibado khangdokpa tai ishor ase aikoi ga leiminai mahak Emmanuel ni aikoi gi damak mahak na plan leibi haibase aikoina khangba tarabadi soidanamak ngasai indestructible hope manghan takhan bangamna roiduba asa haibada ichin inausing ekoi da soidana leigidoribani Paul na Christian gi gun virtues of Christians ahum utpi adudi krira faith hope and love thazaba asa amasung nungsiba asise Christian gi gun ne haina 1 Corinthians chapter 13 gi verse 3 da hai Hoi, Paul na madu ahum dugi manungda love nungsiba asibo khwai digi maru oye haina man haibi. Adubo amuka aikoina Paul na Colossians chapter 1 gi verse 5 da hope asa asidigi loinamak ase haurakadabani hai. Meaning love and faith are the result or are the fruit of hope haibani. ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯊꯥꯖꯕ ꯑꯁꯦ ꯂꯩꯁꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯉꯣꯟꯗ ꯑꯁꯥ ꯑꯗꯨ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯑꯁꯥ ꯑꯁꯦ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯉꯣꯟꯗ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯂꯩꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯞ ꯑꯁꯥ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯌꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯄꯥꯔꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯕ ꯐꯪꯉꯤ ꯇꯥꯕꯤꯈ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯄꯥꯔꯥꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯖꯒꯗꯕꯗꯤ ꯀꯔꯤꯔꯥ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯗꯤ ꯈꯖꯤꯛꯇꯅꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯗꯤ ꯈꯖꯤꯛꯇꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟꯗꯤ ꯇꯣꯉꯥꯜꯂꯦ ꯏꯁꯣꯔ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯃꯔꯛꯇ ꯂꯩꯌꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯄꯤꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯂꯩꯕꯤꯌꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯦ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯑꯁꯦ ꯁꯨꯝꯊꯣꯛꯍꯟꯕꯤꯌꯦ Mana aikoigi damakta Emmanuel ishor adu oirabdi aikoigi asa mangpham thokte aduna aikoigi mit ase ishor de yengse Jesu Christa da let us fix our eyes upon Jesus Jesu Christa ngonda aikoigi mit ase thamse adu oirabdi I can assure you soidana aikoigi punsida ishona perseverance khangba ngamba kuina khangbiba ngamba haibagi pangal adu pinabigini Jesu Christana cross matakta papi ekogi damakta adukki matik wana khangbi khibadu yenglabadi nangna maduta sengna uba ngamlabadi ngasi nangna khara wariba asidi ishorna wakhibadu didi changdamna ningai leite da ko haina nangi waba ado ware hainingai leitraga khangba ngambagi pangal ado ishorna ngonda pibigini maduna nangi manghanba ngamloroidba asa oire harga ekoi sarbaga yauba ngamba oigini Ishorna ekoi mayambo bor pibisnu adugumba asa taibang pan ge arang arakna saitan ge athembana aikoi ge ngaihak ge awa anang asina aikoi ge asa ase manghandaba oire hairaga Jesu Christa bu yengraga ma aikoi ge loina biraga leye ma ase aikoi bu sembi ba mapune aikoi bu kaidong ngai dusu thadok pide ko aikoi bu nungsi bi ba mapune ko aikoi ge ma plan thambili ko haibdu ure hairaga aikoi ge asa ase phajana thamlaga sarga yobu ngamse haibase aina tabi riba bayamda sumaina message oina ngasigi Sabbath school gi para asidigi aina sumaina haining bani ishorna mayambo bor pinabiba oishinu mathangi hapta da ekoi amuka anova paraga ekoi amuka unasi may God bless each one of you